Thoibi fat yengduna khumlai thawai bibaga natte application gi oidi office room da jatpiyo mi ngai hanbagi thabak tawbigano wathi warem ariyambada chale swaida lakpana office da natrasu yani ye principal amuk thidok thijin gi application na teshidi thamoi yoiba pakhang amana leisabi amada iba application ne thajila kya ise kanadano anisidara noi tho aina sai matang sidi ai aswai khai cha thogane leuragi left ki matang se kaya kai daude haiduna chakki ge tawi lakpana ngai ko chekkinumi ani sidana ti nangonde ne thajira ke khali sidi amtang ai khomi ngasai de yumda jata gai nangai ribani aduga awaba khara khangbiyo gai dobage thoibe fatlawna onthore e aduga mamitu arai khai law thoktuna hairi e chalo e saida masak siga iranga zu pami ni bunga nungsibigi matang oiramadine aingonda haibiranu ko tilai khombi chubadawna ne aise hakachare wathi ware chalo atopa amadane hopcha joko boy ai chale kaidori haibana nabani so laudana karino nupa amana wa haira payade suru suru neiraga leningbra khangdemi talle oi banabani se lehoragero lehoga hairo ai chale lehoro lakpa wa haibaga nanghoba jat natte sairing thibaga chap mane haiduni sorga hondabi haibra karino khara lolamlaga jatkre borisna ibo nupine na sibu tomboy ta nupira nupina ta gyan ga ta dida nangna pamiba ingta paduga otok na chanaroi doriko asidi nang phudaraga thamamdo midani mi hey lai mata le sai ta wai baide itaw ibungo nangi wakhan khanbada mathaga sajai da goide tadru ne hiyom phajadori ani gi kumai sisu hayengwai amana ngaubra ngauda amana sera satpra sata tadro rabon makok manba lakpana tai he kainu ne nangna marolama pangda ngangi doriba gyan ga tade ngayak ta numai ba munrang sanabonga amta khangde boiba chasilao somdana kamdori Valentina gari da tumba yaba tumlaba matungda mikap thoraktuna hakam wawa hek chali tawriba tumlubagi mamai mamitka ipom hek pomi kaururabani gari manungda tongi haiba miyoi bagi wakhan sisu angakpani mafam marang khangdana apunaba amana puduna chatpa haibase mipum khudingmak tawdaba natte thokdaba natte bab oirudabani masana gari da tongli haibase sum mamangda yengthoubada gari oirambane nakanda driver duda khangeng king thorakpadade thoyenbadu noktuna lerami oima aidi kauthore aduga tum lerami masigi hanubasida chelaba iba tabra hanuba as soide ai palemna ne sadan taraga kakhiba oh aigi laibachidi pura nongthakta dinchilaga imaida taiduni ko aina khanbane ngasidi Saturday nina ngandalai na harau jaru sidi si thokna boire ko ichina kaidano hangobane ba as khamre dai hanubau opa khang ariba ayamu kamninge kamai tawbuno aibane ngasai gi dak to pamukro kaino ngasai gi dak ba nangna kari dak pijadana hai mai phaw pithakte masak siga care lobaga mu sadana kaino tumubadagi hidaki mayaiga loina chamgraba male haujikpu ibu mi achikpu mafamda gari khamna kidawra tawrisiba ngawrokono kaidobagi khamdoino khorino hanuradi wakhanja angang onthore eduni angang aina ahalaman salere nanga saina pijakiba guli do tasela kawre aina nang kapanbaduda gari khamaga chinda direct inbigibadu Valentina ngasai makai bab oisaludabani kauthoubani thoyenbana adumaina hairakpaduda khanglaw law khalai chaloi hanuba pakhangari bahaisin kaubiroi chong haiduna nakalomdo onthoktuna phamki ibema ngang maja sabiye nupa phajaba khangbi tabra haisa hayeng amuk isana yayade tawdura amuk kundo thadatnabagi postudi tahalakanu ko ayaba midana tumina leibai wani ko aidi khangbra lemnaga thadaw nate maya mangda church ki longbada kari tawya adu ekta mamtok mayaidane toksilok toriba salla
Natraga namanabi masak fazabi ama makhudangdo tap pairaga luhongdoni ko. Ikaiba nang bayaba pakhangariba natte ko. Hare siya nangdi imanabiga mako silaiba tawbiranu nang noina kundodo thadala ade. Aingoda ga taisinari bitti. Somda aidi kena nokmi tawraga hoktoribani. Pakhangariba yum among ningsingi kaigino khangde. Yumse adum ningsingaga kapningi mi. Somda kapazu amuk yadriba. Angang pharakpa maniga dandi piniga hidak pijaniga koka ngaujaida aidi. Ado no yumda changbado ikaida broriba. Toyenba gari gi brake tu khangpha phai. Kaino hingchaba ngawbro gari khu khamduba. Tawgyawna tawrini kaino nang namin khu kausengunda ha kari thoina tawsa saino khangdemi. Kawgeragana tamo kawgera ko. Natrade horen mi mamangdaga adugi mindo hekorokpadaiti kaidogengo. Aikhoi mamagi mamangda hidak to pijadoribani. Ngamoiga di khaluno ko haibide haisini. Oima kawgeba. Tama. Oima yam pakti haba pakhangariba nangba. Adaidi mi usittabrabu maching arangbi lakani. No krem hai krem na brabu mi na hairaga. Hoimi kawge haiba. Hoda chawbao. Hoda mo moiba yarba. Kariba moiba ba. Tamjanjaw. Kari khunok ne hangoi he. Kari no pano khangdemi. Ibungo chawbagi mama ai gari thoge phajana tong. Saubu saunaradi chelene. Sinta kole salakpaduda masadu ihai hainadana phamungduda phamli. Nungaibam ikhang khangde. Maramdi khangda amuk de mapagi manakta manaw nupaduga laiminaningba poi. Masa mathantasu ninda tawjari karigi. Aibu nupi oina poklamlibano haiba wahangse itattana hangjaba wahangni. Amuksu khali mamagi khalaga hinge haiduna kanamtagi minungsi pamdre khanbani. Adubo mayapuba miyoi mapokni hekta yade ipagi magunsisu kalita singna. Ningsingoige khanbani. Tagat tekne hinglibanina nong phadok thengnabada hekta makauningi. Kaurabasu phajadaba nupi thikre atopa macha leikre khalakpada ipasimaga mari irei leinadabagum hek khanba. Nakanda leiriba frame chanba mamaga mapaga moi ahum piklingaida kapminaba photo du uraga mabukning nungsianba phawanbani tasengna. Ipa haiba ipa do leikidrade phadawni. Mitmangda atopada minungsi utpado uraga hena thamoi wajabani. Nungsiba mapa machagi marini thoine hena khambaljabani waraujabani oinajaningbani. Adubo nupi oirubana phangjadabani tonjabani. Nupi gi mapokte aduk nungsikraba machado nupi ni haiduna hekta hanna yengdaba nupi atopa thiba ngambasu nupani. Kanjabani thoine hena aikhoi gi thamoidi tonganbani moigi sangsar amade adum leijabani. Thoine hena napal kajabani. Nupadi tauningba tawba yai haiduna khanjabani. Wakhanda apamba phangnaba ngihak toksanabani. Moigi damakti wajahobani nupi kaya awa phamda tajahobani. Wakat ningai mapham leitana nupi kaya awaba maphamda leijahobani. Thangatpani thoine hena pham chawhanbani lumna lohanbani nupani haiduna. Migi kanglupna semba samasni. Adubu nupina asuk tonduna hinglibase action lokhatpham leijade. Kanagumba nupi thiramaba mayum pankraba nupa oijaramlabade mayam changdana machagi khallaga nupi thibiramba yabani. Adubu nupi amana magi nupana nupi thikrade mihuni mayamgi hingnaba asiba maga chap manana hingadawribani. Memchana Icha thoibi kedoragi kaduda umleiraduba. Manglamba manglan pumnamak kauhankre nokfettamak tawraga. Ma haune kedore. Kisum tawdida sida lao inakta.
Haima, leirishidi nanakta. Adoisu, pamo. Ngayagdang mon kangeba, mamagi kongda. Acha, hoida. Wa bro, nasana bro, kaidorage suk tharade. Kisum tawdeda. College salakpagi sumngai hagwabane. Atopadi karimta tawdeda. Chak haire, ningthi nungaina chadidu tawriba. Uhagani, nate, college to canteen-dagi kari no khara chasalo yadro. Chaiba, ama wakhan wabirano. Ima nungshibi. Mama na wakhan waraga aina nungaiteba. Nok to na layu ka. Laidoini. Nate nangbu college salakpagi charaga walablo. Pamung sida ta sandana tumlairisibo. Chadre, nungdang wina charage nga sidi. Horen oina adum ngay haglaradi numitara anida. Haima, pare se. Adudi ngihag potharo. Mama jagto asabo oina thongurage se. Nasado sokni bako potha jawro. Manjuna. Hai, nupa malo dana, nupi mandabi. Nupi olo dana su, nupi mandaba. Karinumi, ichanupi amakang yaurisibo. Aibo, karomdono thoktorisibo, kokang aujayda aidi. Ho mamanglomda nutigi thoisibo, maninglomda tho hairo, palemi ma aphotpia. Mina tabaya ba wakhrada sungaw kaidoragya, nakongse I tadore. Adui saru chaklami haiba, chakam bukhak piramdre tawrisi. Nachanupa negro sigidi khaamni baha. Angang siga nanga manaba yabro ha. Manadridi kaino. Angang sinhena aingondagi chaba hele. Aduga mana yabrai ngakpirida kwa. Hai, taningde thoibi. Chakto lamadi kokok thongno lo. Adaidane nachindo kandana leidau sarukbudi. Ho chak thongbagai dai leite haijariba. Ima, thoibi si amna kauningbra haibanida. Aina haide kwai paktaba ming amagaw silamdana I karibani ko. Ai mingdamakne thoibi kayamuk pamurage. Thoibi haiba mingsibu isagi ming oijarasu ore ai tasengna. Asuk phajakraba mingse nathaugnate napana tholibani haraugedi leite. Ming phajaba ma tholena. Adugadi saubiga tawradana. Kari nupino khangdene. Nawa nairakanda chanakhiro nangbo ha. Adugi dialogue to hauraba ma. Mayamna machanupisa sungmung hek nungsidaba jani ko. Macha phawbu nungsiba ngamdaba moigumbana migi machaduda aikoina leisalduraga manembok phatti base migi mamadu nati imane isagi imane yum panbase laibak tha esiro adu oidi laibak thugaige yum sung pan hek palo ibema soidokidana palabako ina khunbada se lauba pangtak sutak aina ga ngambada ha natradi panbiroye. Hai, kanadabadane warem ngang lairanu ko. Mama ga chap manana machin khumle karamba machano khangdine mapa lawi nahanwai na padusu machin yamna kalapani. Macha ga dumonjannaraga khanaba ngambi karamba mamano khangdimi. Pura aikhoibo pinu manbi ma lei haibado chap mane chummine hanubi oirasu machin di okha kanbani. Adugi machana bukandradi loirene. Nate thaina khoi baba se imasina phabire yoiramni. Masak siga hairuradi chumdoini. Ima khuthi siga ipa gokul manbasiga hainaruradi ko. Chanaba waliduni. Aidi nahandagi khanbu khanjeludene. Hey, nang ngasi awoibra nang halai sabi pharakanda koi chen gira. Khanade ima khadang maril chatke tawe ngayak ta pothage amta aigi phi mayam se amta washing machine da thak amta subiyo ba. Please palim nungshibi aina tawsunabene haiba ngasaidagi mayamdagi imana pungen heliba ko mama is kadar madardo saiji tawsila anu chalo yare potharo nangi khadraksini ko aina adum khanglabani chalo amta. Thank you palemi manung shibi nang tani babagi thawai chalo ne he yengning ne kai dagi wahai nu khangde haiwani somda kamdori kebisna harau bana kham thengkhri. Macha nupado nupi chela ami paudu hektamakpaga koirau hek laurari. Hai, ibunga macha imagi sa tombau tarabune dadado nupi chele hairine nangbo ngaga leru choko awangi nandom chawaiga do kaurucho as khangreda pangha da haraure tawrisi icha nupa na chelaga ainoina harau leire ita tabromi nacha nupa thoyenbado nupi chele hairine nangbo ita aidi harau bana sidorimi. Hentoiba
ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯑꯒ ꯅꯆꯥ ꯅꯨꯄꯥꯗꯣ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯖꯔꯕꯣ? ꯄꯥꯂꯦꯝꯅ ꯀꯣꯏꯆꯣꯡ ꯆꯣꯡꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯆꯦꯜꯂꯛꯄ ꯇꯥꯔꯁꯨ ꯍꯌꯦꯡ ꯀꯣꯔꯠ ꯀꯥꯅꯕ ꯃꯤꯗꯨꯝ ꯊꯤꯔꯨꯆꯣ꯫ ꯁꯛꯅꯦꯅ ꯀꯪꯁ ꯃꯥꯟꯕꯗꯨꯗ ꯀꯥꯏꯗ ꯅꯨꯄꯤꯅ ꯌꯥꯕꯤꯗꯧꯅꯣ? ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯕꯨꯛ ꯆꯠꯂꯨꯁꯦ ꯍꯥꯏꯔꯒ ꯐꯥꯔꯛꯄꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯁꯤꯗꯒ ꯍꯔꯥꯎꯗꯅ ꯌꯦꯡꯅꯤꯡꯗꯦꯀꯣ? ꯑꯩꯗꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒ ꯀꯧꯕꯒ ꯑꯃꯨꯛ ꯆꯠꯂꯣꯏ, ꯉꯝꯃꯣꯏꯀꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯆꯣꯞ ꯆꯣꯞꯅꯗꯅꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯆꯪꯂꯛꯄ ꯑꯗꯥꯏꯗ ꯊꯣꯏꯍꯦꯟꯕꯒ ꯚꯦꯂꯦꯟꯇꯤꯅꯥꯒꯁꯨ ꯌꯧꯔꯛꯇꯨꯅ ꯏꯃꯨꯡꯗꯨ ꯀꯣꯏꯔꯥꯡ ꯍꯦꯛ ꯂꯥꯡꯂꯔꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯡꯕꯗꯤ ꯀꯦꯕꯤꯁꯅꯥꯅꯤ꯫ ꯃꯃꯧ ꯂꯥꯛꯂꯒ ꯀꯌꯥꯗ ꯍꯔꯥꯎꯔꯤꯕ꯫ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯔꯨꯝꯗ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯈꯟꯅ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯅꯨꯄꯤ ꯊꯤꯔꯛꯑꯕ, ꯑꯗꯨꯅꯗꯤ ꯃꯊꯪꯁꯤꯅ ꯑꯩꯅ ꯇꯧꯔꯤꯁꯤ ꯁꯨꯝ ꯏꯀꯥꯏꯁꯤꯜꯂꯦ꯫ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯟꯗꯣꯔꯕ꯭ꯔꯅꯦ ꯑꯩꯁꯨ ꯈꯔ ꯂꯩꯔꯗꯤ? ꯅꯠꯇꯦ, ꯑꯩꯈꯣই ꯗꯗꯥꯒꯤ ꯏꯇꯩꯃꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯏꯇꯩꯃ ꯀꯧꯗꯣꯔꯤꯅꯣ? ꯀ꯭ꯂꯥꯁ 12 ꯈꯛꯅꯤ꯫ ꯑꯩꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 2ꯃꯨꯛꯈꯛ ꯍꯥꯜꯂꯒ ꯋꯥꯈꯟꯁꯦ ꯅꯠꯇꯦ, ꯃꯁꯛꯁꯨ ꯐꯖꯩ, ꯅꯠꯇꯦ ꯀꯪꯁꯨ ꯃꯥꯟꯕꯁꯤꯗ ꯂꯩꯔꯛꯏꯁꯦ ꯍꯣꯏꯗ ꯃꯔꯥꯏꯕꯛ ꯐꯗꯣꯏꯅꯤ꯫ ꯅꯨꯄꯤꯗꯤ ꯂꯨꯅ ꯇꯧꯕꯅꯤ, ꯑꯩꯈꯣꯏ ꯃꯃꯥꯒꯁꯦ ꯗꯗꯥꯗꯤ ꯂꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯑꯉꯥꯎꯕꯤꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯁꯨ ꯀꯣꯛꯅꯕ ꯐꯠꯇꯦ꯫ ꯃꯨꯟꯗ꯭ꯔꯪꯁꯨ ꯂꯩꯔꯦ, ꯉꯥꯏꯍꯥꯛꯇꯨꯝ ꯐꯠ ꯆꯠꯂꯨꯈꯤꯒꯦ, ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯆꯠꯈ꯭ꯔꯦ ꯄꯥꯝꯃꯨꯖꯕꯤ ꯃꯅꯥꯛ ꯇꯝꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯗꯨꯅ ꯀꯥꯈꯠꯂꯤ, ꯊꯣꯡ ꯃꯄꯥ ꯐꯥꯎꯕ ꯑꯗꯨꯒ ꯀꯧꯔꯔꯤ꯫ ꯍꯩ ꯏꯕꯨꯡꯉꯣ ꯆꯥꯎꯕꯒꯤ ꯃꯃꯥ, ꯇꯥꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯆꯥꯎꯕꯒꯤ ꯃꯄꯥ ꯂꯥꯛꯏꯅꯦ, ꯊꯣꯡꯅꯥꯎꯁꯦ ꯑꯝꯇ ꯍꯥꯡꯉꯨꯅꯦ꯫ ꯕꯦꯝꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯤꯕꯗꯨ ꯉꯜꯂꯤꯕꯒꯤ ꯑꯣꯏꯔꯝꯕ ꯃꯥꯜꯂꯤ, ꯑꯗꯨꯝ ꯇꯥꯏ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯃꯌꯦꯛꯇꯤ ꯁꯦꯡꯗ꯭ꯔꯤ꯫ ꯀꯅꯥꯅꯣ ꯑꯃꯨꯛ ꯉꯥꯡꯉꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯩ꯫ ꯍꯦꯟꯊꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯈꯔ ꯀꯜꯂꯞ ꯊꯣꯡꯗꯨ ꯃꯈꯨꯠꯇꯨꯅ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯕꯦꯝꯃꯕꯨ ꯇꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩ ꯏꯕꯨꯡꯉꯣ ꯆꯧꯕꯒꯤ ꯃꯃꯥ, ꯇꯥꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯆꯧꯕꯒꯤ ꯃꯄꯥ ꯂꯥꯛꯏ, ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯉꯨꯃꯤ, ꯅꯠꯇ꯭ꯔꯗꯤ ꯐꯒꯥꯏꯔꯛꯀꯦ꯫ ꯕꯦꯝꯃ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯉꯤ꯫ ꯁꯤꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ, ꯍꯥꯡꯗꯤ ꯍꯥꯡꯉꯛꯏꯗꯅ ꯊꯣꯡꯅꯥꯎꯁꯦ꯫ ꯅꯨꯡꯗꯥꯡ ꯇꯝꯅꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ? ꯆꯠꯂꯣ ꯑꯝꯇ꯫ ꯆꯠꯄꯨꯗꯤ ꯆꯠꯂꯗꯧꯅꯤ, ꯉꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ, ꯏꯌꯥꯝꯕ ꯅꯨꯄꯤ ꯆꯦꯜꯍꯧꯏ, ꯅꯪꯁꯨ ꯔꯦꯗꯤꯗ ꯂꯩꯔꯣ ꯆꯦꯟꯅꯕ꯫ ꯅꯥꯕꯗꯣ ꯊꯨꯅ ꯐꯔꯣꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ, ꯆꯠꯂꯝꯗꯥꯏꯒꯤ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯐꯨ ꯀꯥꯝꯃꯒ ꯕꯥꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯕꯦꯝꯃꯅ ꯇꯝꯅꯕꯒ ꯅꯪꯍꯧꯕ ꯅꯨꯄꯥ ꯅꯠꯇꯦ, ꯄꯨꯔꯥ